Mathou Touriba CRPF Amadi BSF ta Ayetpa Piruba mob violence Sagatluba Kuki Nupising Central Force na Tankhaikhre ngasi ayuk anganba pung 9 tarakpa matamdagi hauduna yaingang pokpi uyoksing amasung thamna pokpi uyoksing haina khangnariba mafamsingda makhatana Kuki khutlai paibasingna landaraktanaba Central Forces singna ngaksen lingai mob sagatuna Central Force ta ayet apan pibada natana Potlam kaya Kuki Nupisingna langkhaibagi thabak chathakre. Ka helaba Kuki Nupisingi thawong control tawnaba security na tear gas kaya kapkhre. Chahi ani fazan lakadawriba irang asida Kuki militant singna thamna pokpi amasung yaingang pokpi uyok singda bunker sajinduna kapningba matam ama hektada maitai khul singda nongmai kaptharakpagi thaudok kaya thoktuna lakhi. Kuki militant singna tha asigi tang kunmari dagi hauduna amuk hanna nongmai kaptharakpadagi numit mangani leptana khuthokna khibaga loinana Kuki singna kaptharakpa nongmaina security personnel fauba yauna asok apan nanghankraba matungda tang kun mapandagi yaingang pokpi uyok sing thamna pokpi uyok sing na chingba mafam singda CRPF BSF Amadi Indian Army gi kangbuna Kuki militant singna lairiba mafamda changsinduna Pamdaba thaudok thoktanaba ngaksen lakli. Adubu Kuki Nupisingna mafam aduda Central Force leiba yaroi haina khongjang changsinduna lakhi. Madugi sarukama oina ngasi ayuk anganbadagi hauduna tongan-tonganba mafam kayadagi Kuki Nupising garida honjinlaktuna akanma mawongda Central Force singna lairiba chingthak aduda changsinduna mathau tawriba Central Force singda ayet apan pibada natana Kuki Nupisingna pochai kaya langkhaiba Amadi mob chathaba haurakhi. Thodok aduda pamdaba thodok thoktanaba security singi maikaidagi wari sananaba hotnabada Kuki Nupisingna violent oiba thabak kaya chatharakpadagi control tawnaba Central Force singna tear gas amadi smoke bomb sing kaptuna control tawnaba hotnakhibani hairi. Mob manung aduda Kuki Nupi kharana masagi firol adu segaizaduna Central Force na harassment tawi haina charge toba yanaba thawong singsu chathakhi hairi. Adubu Central Force sing aduna irang adu control tawnaba tear gas cell khara kapki matungda irang adu laksinki hairi. Amaromda mafam adugi anakba mafam kayada Kuki militant sing na fong na afaba khutlai kaya paiduna changsin lakpagi video kaya su social media da viral oirakpasu lairi. Maduda pamdaba thodok thoktanaba security singi maikaidagi hotnaba yaba hotnari adubu Kuki Nupisingna ngaihak laitana ayat apan pibadagi khudong chadaba singsu mayoknare hairi.